nupi nungsinaraga physical relation thamambagi tauramiba blackmail video se mayamda enghanjarake adugi mamangda ichinau singi mafamda wafam khatang thamjage nupi macha amasung nipa macha kharana relation thamnara kanda khangnaraba kanda nungsinaraba kanda physical relation thamiba nupi macha nipa macha singda haijagadabadi asigumba crime goiba thabak se tawbiganu aduga nupi macha singda so haijagadabadi physical relation pamiba nipa do nang nungsina nang pamdana nangbu magi oige khallaga nangbu nungsiba nate nangi hakchang pamba nanga physical relation thamingbagi tamakta nanga relation thambani abase nang kaawganu adudi video sana yengisi adu loraga aigi su wafam kharatang haureiba pikna haugalaiba nauna leisa pakhang phareiba kharagi mafamda pari mom channel gi maige di wafam khatang thamjage ahambada si video sana yengsi loksing loksan lo khara ichinau mayam Nupi aram dino na so degi nang na kano to riba nupi na kailam dino maming di pala ko ado na bani relation le ko relation le matung nang kai ka tawre tawra tawyam kai tawre kai tawru ge banang nupi do kai dhat na tawja ai dum man ko na sara padai na nang video thado corona ito kai video na thado pai de ha kai video na thado pai de asugumba karan tawbase karigi taudorino karigi yadoribano aduna nipa amana adumaina hairakpa kanda yariba nupi noida aina haigadabadi isagi hakchang se asise aduki matik isana ijat tawra thamgadabani aigi ima ipana ngasi asuk pikpadagi aibu yupira aga ngasi suk chawna aibu thambira kanda isagi ijat manghannaba tungda hayeng kona lakadaba matamda nang madu nupi masadu adumai tawgibani ne habda nang hayeng mo oira kanda so nang laimina dori bani pado adu dana harakani haba nang di lesari ngai di adu ngamba nupi ni na nang nipa kya ga adumai na kya tawre ekari tawre habagi question mark se myam lakane ba aduna khandau wakhan munna khandau nang bu nungsi bani pa nang bu loge khanbani pati nang gi thamoi sokpa adugumba ijat kaiba ijat loiba thabak kaidongoi da tawganu asina aina haigadabi nupi masa singdasu adugumba physical relation thamsi arak panipa masado ado mangna khangdaba targa so nangna phajana warak watem biraga nungsina na aina relation thamai base tungbana relation thamani aina adugi tamakta nungsigi pami lawrag ena relation thamnabani aduna yumgi mawama oidri bhaw isagi ijat se isana ngangna chakadamani adugi mangda physical relation kaitongwaida thambiganu ichinau singye famda haijagadabi aduga nipa masa khara so haijagadabadi asigumba wakhan karan asugumba phattaba wakhanse khanbiganu piba ichang atani na khoi aduna gyan taw nangi ni haina nangna pamna nangna relation thamjari pa nupi masa do na khoi gi yumda laktringa da nangi oidringa amangda magi hakchang da tas tobiganu relation thambiganu physical relation thambiganu nupi oigera nipa oigera isa gi ijat se yam ngakna yam nungsinana leiminaraga ni akhoi gi yamna nungsiba life ama oiraktoribase mang de gadi khangko kara mang tawrunga le nangi maranji nabani nupi nangi nupi do koina ba kasu kai de ko relation le bu bok ta phare ko adu mi ni masa ko nangna adu masa du sutoro ba matunda amu nangna video nama matunda video ro amu social media thado ke hai ne ko adu pari mom channel sibu yengbiri ba mayam punama pui kai khumna jari ngasi mayam yafamda video masama pura lai chinau mayam aduga video siga yengbiri ba chinau punama kiya famda video siga soiran yaukiba kya phangba taraga so chinau mayam na ngakpi hoina hojai dagi pari mom channel la yengbiri ba mayam punama kiya famda request tawjari ngasi gi video se ai nungsiri ba icha sing haureiba icha nupi nipa kharagi mafamda wafam se khatang message oina thamjage aina video se pujarakpani adugi tamakta video se soiran jaw se ngakpi hoina mangda so haijagare adudi video se makha tana sum yengminagi si isa na hena hoji gyan tari bani ko like laisuna asuk haira kanda asuk advantage oira matam siga asigumba wakhan pikpagi thabak se tawroisi isa gi mingchat afabada mingchat tanba ima ipagi mingse mayam ngi mangda khanghanba afabada khanghanba ko isagi life se kamaina ai se future se ai semgani abase asi khallaga asiga onchen view nungsirba isa singa famda se famse haijage aduna soikhiba kaya leiraga su chumdoknaba honau aduga hujiki akoi gi ibung yupa singna asugumba fattaba haiba aduga crime oiba thabak asugumba thigalaga matik chaba cherak pibi bagi tamakta nungsirba ai gi ibung yupa mayam punama pu amuka su hanna hojai dagi pari mom channel gi magi dagi ikai khumna jari aduga
last haijagadabi haureba ichasingi wafamda nakhoi jamna angang oiri adugi punsi aise yam sanghraba punsi ni aduna nungsiba haibase nungsigada apamba nungsiba aise aduki matik fajaba aduki matik jamna thak wangna thamaga aigi nungsibase asi sini ene mayamang utori base yam fajana yam le esana isabu aise magi nupi ni harpa kanda mase aigi nipa ni harpa kanda mayamna asi nipa sidi nupi de jamna chopani haiba nipa do adu fajade na ko asi nupi sidi nipa da yamna chopani adumain haiba nipa da fajade ne ko adu duna isa nupi oigra nipa oigra ijat ai base aduki matik luba potni ijat ai base mang khardi amuk pu mang hiba ijat se amuk amuk semjan bada aduki matik wai aduna ijat mang dringai da isa gi ijat se isana yamna maman laina thamgadabani asi ahumja thamge adu ichana mayam hozagi dagi pari mom chelena thamiba wafam kaya se aigi nungsiba icha haureiba khara nupi masa nipa masa singe humda thamjabani adu oirga su marak siga nipa masa khara nupi masa khara yamna responsible launa isagi life se karino khangna isagi ijat ngangna chatpa nupi masa nipa masa khara masule aigi future semge aigi career semge na thopa nupi masa nipa masa mayam amasu leiri adugumba mayam dubu amukasu hanna nungsiba phongdok chari mai papa oibu adumaina haureiba isa isu mayam punamaksu aigi pandam se karino si khala aigi pandam se ana hotnabiu nungsinaba haiba khangnaba haiba se relation thamba ase loina thamgadabani adugu limit amada thamgadabani leisabi pakhang haiba punsi se aduki matik nungaiba aduki matik fajagaraba aduki matik mayamna pamjaba kalakjaba punsini asigi matang asida migi isagi fajagaraba saktam se asise dapham tahanganu adugu leisai pakhang oibagi full enjoy tawgadabani nungaigadabani adugu limit ta isagi ijat ngakna chakadabani se apun thamjage loisanjarage ichinaw mayam asiga asoira yakiba kya leiga su yengbiriba mayam punamakna ngakpi haina amukasu haijeri ibudo pakhang mana yaifare kanglei pakna yaifare